Senterna Kuki Joda ahenba autonomy piduna athubada yasanaba porakpagi phibamda leire hairi. Mathang sahida pangthokadoriba State Assembly Mikhal Mamangda Senterna Kuki Joda ahenba autonomy piraga hojik sathariba peace deal asigi warushin poraknabagi aroiba tangkakta leire. Indian Express na phomba pau amaki matungina Chief Minister Y Khemsana lusingba anoba Manipur lenga asida Kuki Joge MLA Namsak Kipken Deputy Chief Minister oina wasak laukibaga loinana MLA sing LM Khokte amasung ursanglu sanate na lengakta saugatpagi mayapta Kuki Jo miyamna kanna yaningdaba phongdoknari basera asida Kuki So Group amasung India government anigi marakta chathariba peace deal asigi warushin poraknaba Senterna akanba thabak lokhale. Pausna makha taraduna Nagaland da maru oiba tribe nipana khundariba district tarukta ahenba autonomy habidi Frontier Nagaland Territorial Authority FNTAP nabagi matangda Central Government amasung Eastern Nagaland People's Organization anigi marakta mamang sayolda sign tawnakiba aduga iroinana Kuki Jo peace deal asisu sap manana loishinaba center na thabak lokhalakane. Awang bathaki paugi lekhun amana phongdoropagi matungina center amasung Kuki Jo anigi marakta chathariba deal ase constitution gi article 371C amend tawba natraga hill tribe singda anoba authority piba ani asigi manungda yasinaba porakani hairi. Ahenba authority piba haibasida legislative hauraga administrative amasung financial power piduna masana administer tawjabagi ayabani hariba ase Kuki Jo miyamna union territory ama semduna makhogi oiba tokhaiba lenga ama lehanba haiba adugi manung kharadi chale. Constitution gi article 371C gi makhada Manipur gi singi district singda ahenba autonomy financial amasung administrative ki sakti hill council da piri. ENTA hariba asisu article 371A gi makhada Nagaland amasung Nagaland manungda autonomous council na lengakpagi ayaba pibane. Tawbatabu article 371A da piriba sakti asimakti article 371C da pide pausna makha taraduna Nagaland gi marakta negotiation tawgadoriba asida State Assembly gi framework makhada masana lengak sabagi provision yauri senthumgi oina singi mi singa population proportionate oibaga loinana geographical oina singi khudong chadaba singa su mari lenagani haujip Nagaland gi marakta wari sanariba asida council gi jurisdiction makhada lam amasung job protection tawbagi sakti leba amade local custom da admak sakti pibagi wafam su yauri hari. Ministry of Home Affairs MIC dagi phangbu pau amagi matungina Manipur da autonomous district council ADC asi sahi kya mamang dagi ningthina function tawdana lakle. State ki budgetary allocation da maong maril ta da kya laibana ADC kharadi thagi tolo phawa piba ngamdana laidi hairi. Litan gi irang laksanaba lengan akan bathabak lokal hana Minister Govindas na phongdokhre. Litan da Kuki amasung Tangkhul community anigi marakta irang thorakliba asima pungphana laksinduna mahausa gi phibam da poraknaba lengana akan bathabak lokal hana Minister Govindas kon thaujam na phongdokhre. Thambal sanglen da asi pawmisinga unabada Minister Govindas kon thaujam na mathaki wafam asi phongdokladuna mahana hai. Litan gi thawdo asigi matang da Deputy Chief Minister Losi dikhosu mafam adu chatuna Nagaland gi marakta wari sanara warashin porak na bathabak paikhalure adobo thawdo asi tense oirak maram na makhata na pamdeba thawdok thoktana bulenga na thabak lokale district asigi SP ko su paw phawna duna irang asi yamna thuna laksin na bakhangan khre SP ge maikai de su athubada irang asi mapung phana laksin bangam lagani haina phongdorok posu leire loinana ongkhana riba kalop anigi meyo singna su puning phathamina si haina Minister Govindas kon thaujam na April tawkhe union budget 2026-27 ga mari leina na hangbo wahang amagi pakhum pire duna Minister Govindas kon thaujam na hai India si chawkhatpa leba ama oinana bagi sapchaba mijeng thamba inclusive oiba budget ni budget asina leba asigi sel thungni phiba mapung phana fagatna balambida chatpaga loinana middle class family singna su budget asina empower tawgani loinana leba asina school development da henba mijeng thamduna naha singda thabak phanghanaba pandam thamle leba asigi pothok polam sing hegar handuna isana isagi sijanaba konabaga loinana henba pothok sing export tawduna import hanta hanba ngamgani nupi singi thabak thorom da su mateng piduna social justice mapung phana phanghangani amadi sector khudimak chawkhananduna mangjul thaba India ama soidana oiba ngamgani haibagi Thajabasu Minister Govindas kon thaujam na phongdokhe amarom dalitan da thokliba thodo asida community anigi marakta asoiba leinarasu
Kauthoknaduna mahauksagum nungsi chanana lainaba Chief Minister Yumnam Khemchana appeal tawkhre litan thodokta sokpadagi Rims Hospital da layengliba sokpa miyogi hakchanggi phibam yengsinba lakpada mathaki wafam ase Chief Minister na phongtokhibane Rims da lakpa da BJP Manipur Pradesh ki President A Sarda Kairao Kendra gi MLA M Rameswar loina rakhi soktuna layengliba AS Sterling ki phibam athubada phagalakna ba Chief Minister na phongtokpaga loina Dr. Singda sunintina layengna ba poktak pikhi hari Manipur kanbada mapanda khundariba maitai singki thodang yamna chawi haina khoisnam birolana phongdorakhre Manipur kanba Manipur gi saktam kaidana ba honabada mapanda khundariba maitai singki thodang yamna chawi haina Manipuri Language Advisory Board Sahitak Academy New Delhi gi member khoisnam ongbi birolana phongdokhre ngarangdagi chatharakiba Patriotic Rights Forum Manipur gi taranipan suba mapong numit ka mari lenana asi loktak Pajai da leiba Hotel Emerald gi auditorium da pangthokiba loktak kansi Manipur gi saktam ngakse haba wakhalonda National Poets Meet ki thoram da phongtokhibane thoram ase forum ase gi president Nauroibam Khamba luangna hodokhiba golena Manipuri Language Advisory Board Sahitya Academy New Delhi gi member khoisnam birolana athoiba mithunglen oina saruk yakhe amadi National Poets Meet adugi Saidin Mapu Leimarol Khorzai Kol Leikol ki President Songtham Ongbi Subadanina Oiki Hairi Thoromaduga Mari Lenana Birolana Makhatana Haikibada Malam da Tanglaba Pat ama Oiriba Loktak Pat ki Saktam Asimang Silakpagi Mami Tarakpasi Apen Bapokte Pat Asigi Akoibada Phumdi Kiana Paisilaktuna Pat Asigi Phajaraba Masaksing Uba Phanglaktabasina Pat Asigi Phajaba Mahalakpagum Tauri Pat Asigi Kananaba Honabada Miyam Punamakna Thodang Yaminaba Changi Loktak Kanabagi Wakhalonda Ngasi PW App Manipurna National Poets Pangthoktuna Assam Tripura amadi Manipur gi aiba aibi sing pat asigi hauze huzi oiriba saktam malem gi miyam da khanghanana bo honarakpa se afaba khongthang amani miyam na so aiba aibi sing gi wakhalot asi loksinba yamna maktangai phade mahana hai Manipur si sahi ahum hena awaba kaya khangduna lakle Manipur kanba Manipur gi saktam ngak na bo honabada mapanda khundariba maitai singi thodang yamna mak maru oi mapanda khundariba maitai singna Manipur gi apunba gi saktam da singnarakpa khudimak sarug yari Manipur gi maroi na maitai singi apunbagi saktam kairakpa matamda mapanda khundariba maitai singda su changlu saithe mayok nagadoribane maramasina maitai singi saktam kaidana ba ekoi amata oina thodang lomina ba changi haike Lidan gi wathok chawthoroktunu Tangkhul gi yum kunmathoi Kukina mai thakre Deputy CM Losi di Konachia lauduna mifam pangthokre akanba section thorang lokhatkre hari hauki bathang ju namit ki numidang Kuki amasung Tangkhul na hakanglop anigi marakta khut thongladuna Tangkhul aba aswapan nang khro matung irang ase hena chawthoroktuna Kuki singna Tangkhul gi yum kunmathoi mai thakre nakalani maki khunja singna saphangada ba mafam singda lanjena khre Kuki khulai paiba singna naga gi yum sing mai thabagi video footage viral oirabasu security person singna karisu tawduna yengduna leire haina litan gi Tangkhul khunja singna pianda phongdokhre panba yabudi litan da Kuki amasung Tangkhul community anigi marakta ukhanarapodagi Ukhul district magistrate na litan da ngarang numit taret tagi matam kaktana curfew thamkhibane pausna hai mai chakhibi yom masing punna kunga marini masing manungda kunmathoi na Tangkhul gi oiraga ahumna Kuki gi ni hairi oirakliba phiba masida Deputy Chief Minister Losi di Koyauna apunba mifam ama ngasi litan police station da pangthokre Deputy Chief Minister Losi di Konachia lauduna pangthokhiba mifam adu da Tangkhul Nagalong TNL Tangkhul Sanaulong TSL amasung Katho Katamnau Longge President Singh Assam Rifles ki General Commanding Officer Ukhul gi MLA BJP State ki Vice President Ukhul gi Deputy Commissioner SDO SDC Ukhul gi Additional SP amati ate officer sing sarug yakhe mifam aduna community animakta wakhal taminaduna ingtapna laina bahona minaba haina yanakhe mifam adugi matangda Deputy Chief Minister Losi di Kona phongdorakpoda ngasigi mifam adu mahiyanba mifam ama oikhe community animakta nungsi chanana ingtapna laminaba pami mafam asida mahausagi ingtappa lai phibamda hanjalaknaba angamba thangta honagani haike haujamaki oina mi phaba ponbagi thabak laite adubu mara laiba singdi Phagani hana su phongdoki TNL gi president na phongdorakpoda ekoi shanti pame adubu lamgi mapu kanano haiba asidi mayek sengna khangadabani hairi yum amadi structure sing amata thokraba sing adu khanrangpang basum sejam jim blessing horam thanbi hor ngakang loken kasar sanglai khai BS turai sang kasar S Selinau Maras B Clip masung B thanmila haiba miosing asigini atay amata thok lobat singi
atai ama ata thoglamlabasing aduna El Samson Wamian Kasar ke Roki Simrengam Rimai E Nonemos Zazo Wungsim Kasar Lamtha Baite Amasung Yamthang Baite Gini Tangkhul District Administration Litanda Ahenba Security Forcing Thazilakta Ngak Senbagi Akan Thabak Lokhatkre Thazilakla Security Forcing Asida Assam Rifles ki Kalam Ani Central Armed Police Force CPF ki Ahenba Company Ani Nipan Suba Bihar Regiment ki Kalam Mari Amasung Mari Suba Maha Regiment ki Parson Sing Yauri Amarom Dalitanda Thogluba Irang Asina Maram Oiduna Ukrul Gimir Sing Impal the Lakpada Kudong Sana Bahayang Dagi Impal Ukrul Impal ge akanaba helicopter service lairagani thasi tarama thoidana Impal Ukrul Impal helicopter ani service thamna basu thorang lokhatkre akanaba helicopter service asi han leijaramba regular helicopter service ki mathakta leigadabani haina additional chief secretary transport Anurag Basbaina thadorpo serol amada haidi passenger khudimara kg taretagi hena lumba pochai pudna basu khangale service asi ki damat nodal officer heli service office of DC ki number 8732851945 tagi akopa warol khangba yagani haidi